ꯑꯗꯨꯔ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯄꯨꯛꯆꯦꯜ ꯑꯣꯜꯂꯛꯀꯅꯤꯅ ꯈꯪꯉꯝꯃꯗꯤ ꯑꯩꯕꯨ ꯍꯥꯟꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯣ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯐꯪꯗ꯭ꯔꯁꯨ ꯅꯪꯒꯤ ꯅꯈꯨꯠꯇꯒꯤ ꯁꯤꯕꯗꯤ ꯐꯪꯅꯤꯅ ꯑꯩ ꯅꯪꯉꯣꯟꯗ ꯂꯥꯟꯗꯤ ꯂꯥꯟꯈꯤꯗꯕꯅꯦ ꯁꯦ ꯑꯩ ꯈꯨꯔꯥꯡꯁꯦ ꯑꯃꯨꯛꯇꯪꯗꯤ ꯄꯥꯏꯌꯣ ꯁꯦ ꯑꯃꯨꯛꯇꯪꯗꯤ ꯄꯥꯏꯌꯣ ꯃꯗꯨ ꯌꯥꯕ ꯉꯝꯃꯣꯏ ꯌꯥꯏꯐꯕꯤ ꯑꯗꯨꯗꯤ ꯅꯪ ꯑꯩ ꯅꯨꯡꯁꯤꯗꯦꯅ ꯑꯝꯇ ꯍꯥꯏꯌꯣ 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 ꯅꯨꯡꯁꯤꯗꯦ ꯑꯩ ꯅꯪꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ ꯀꯔꯤꯒꯤ ꯇꯝꯕꯤꯔꯝꯂꯤ ꯅꯪꯅ ꯅꯨꯡꯁꯤꯕ ꯑꯁꯨꯝꯅ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯗꯧ ꯑꯣꯏꯔꯗꯤ ꯀꯔꯤꯒꯤ ꯇꯝꯕꯤꯔꯝꯂꯤ ꯅꯪꯅ ꯅꯨꯡꯁꯤꯕ ꯑꯁꯨꯝꯅ ꯑꯩꯕꯨ 인터비도 뭐래 너희 덩어리도 뭐 그냥 대신 타도 바보 미라버스 야빠때 아이고 숨는 미라이비르가니 하면서 아이 다사로네 바보 아이 다사로네 잘법이 미라보도 혹시 호스피탈에 끝날 끝내리면 다들 봐 그녀에게 미라보도 하요 미라보도 블러드 캔서는 나래